Hello everyone. ꯄꯨꯡꯐꯝꯁꯤꯗ ꯂꯥꯏꯚ ꯊꯥꯕꯁꯦ ꯑꯍꯥꯟꯕꯅꯤ. ꯀ꯭ꯔꯤꯇꯤꯒꯤ ꯐꯖꯕꯁꯤ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯅ ꯊꯣꯛꯂꯛꯄꯅꯤ. ꯄꯨꯡꯐꯝꯁꯤꯗꯤ ꯃꯤ ꯑꯗꯨꯍꯥꯛꯅ YouTube ꯄꯥꯏꯅꯔꯝꯕ ꯑꯃꯗꯤ ꯅꯦꯠ ꯄꯥꯏꯅꯔꯝꯕꯗꯤ ꯀꯥ ꯍꯦꯟꯅ ꯌꯥꯎꯅꯔꯝꯒꯗꯧꯕ ꯃꯥꯟꯗꯦ. ꯍꯧꯖꯤꯛ ꯑꯩ ꯁꯨꯝ ꯋꯥꯛꯀꯤꯡ ꯂꯥꯛꯄ ꯑꯣꯏꯅ ꯉꯁꯤꯗꯤ ꯂꯥꯏꯚꯁꯤ ꯉꯥꯛꯇꯪ ꯃꯌꯥꯝꯁꯨ ꯎꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯛꯄꯅꯦ. ꯍꯧꯖꯤꯛ ꯋꯥꯛꯀꯤꯡꯅꯤ ꯂꯥꯛꯏꯁꯦ. ꯐꯤꯕꯝꯗꯤ ꯍꯨꯃꯥꯡꯗꯤ ꯈꯔ ꯇꯥꯔꯦ. ꯑꯣꯀꯦ. ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯅꯦ ꯁꯨꯝ. ꯃꯌꯥꯝꯗꯤ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯇꯧꯅꯩ. ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤꯅ ꯌꯨꯇ꯭ꯌꯨꯕꯇ ꯃꯌꯥꯝꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯤ ꯉꯥꯏꯍꯥꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕꯅꯤ. ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯗ ꯉꯥꯏꯍꯥꯛ ꯊꯣꯛꯆꯔꯛꯄꯅꯤ. ꯌꯥꯝꯅ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯄꯁꯦ ꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯔꯦ. ꯆꯥꯕ ꯇꯨꯝꯗ꯭ꯔꯦ. ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄꯅꯦ. ꯊꯣꯛꯂꯛꯑꯒ ꯑꯀꯣꯏꯕꯒꯤ ꯐꯖꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯤ ꯐꯖꯕꯁꯤꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯊꯣꯛꯆꯔꯛꯄꯅꯤ. ꯑꯣꯀꯦ. ꯃꯐꯝꯁꯤꯗ ꯂꯥꯏꯚ ꯊꯥꯕꯗ ꯊꯣꯛꯄꯤꯔꯛꯏꯕ ꯅꯨꯡꯁꯤꯖꯔꯕ ꯈ꯭ꯋꯥꯏ ꯚ꯭ꯌꯨꯋꯔ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯄꯤ.ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ. ꯑꯗꯨꯒ ꯑꯩ ꯆꯤꯡꯌꯥ ꯌꯧꯁꯤꯜꯂꯛꯑꯦ ꯂꯥꯛꯄꯁꯦ. ꯋꯥꯔꯛꯄꯒꯤ ꯁꯨꯝ ꯂꯥꯏꯚ ꯃꯌꯥꯝ ꯎꯅꯁꯦꯅ ꯇꯧꯖꯕꯅꯦ. ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯚ ꯊꯥꯕꯁꯨ ꯅꯪꯉꯔꯣꯏ ꯉꯁꯤꯗꯤ. ꯑꯗꯨꯅ ꯁꯥꯔ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯕꯤꯛꯇꯣꯔꯤ ꯀꯩꯁꯥꯝꯊꯣꯡ? ꯑꯩ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ. ꯀꯥꯡꯁꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯍꯋꯥꯏꯃꯨꯛꯇꯣ. ꯍꯋꯥꯏꯃꯨꯛꯇꯤ ꯌꯥꯝ ꯆꯝꯅ ꯊꯣꯡꯕꯅꯦ. ꯏꯕꯦꯝꯃ ꯑꯣꯏꯔꯛꯄꯝ ꯀꯩ ꯂꯝꯗꯅꯣ? ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯋꯥꯡꯖꯤꯡ ꯈꯣꯡꯖꯣꯝ. ꯁꯤ ꯆꯤꯡ ꯂꯩꯔꯤꯁꯦ ꯑꯩ ꯎꯠꯊꯣꯛꯆꯔꯛꯀꯦ. ꯁꯤ ꯈꯣꯡꯖꯣꯝꯒꯤ ꯆꯤꯡꯅꯦ. ꯁꯤꯗ ꯈꯦꯕ ꯆꯤꯡ ꯂꯩꯔꯦ. ꯑꯩꯈꯣꯏ ꯄꯥꯎꯅꯥ ꯗꯦ ꯇꯧꯐꯝ ꯑꯣꯕꯖꯥꯔꯕ ꯇꯧꯐꯝꯗꯣ ꯁꯤꯗ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁ ꯑꯃ ꯑꯣꯏꯔꯤꯕ ꯈꯣꯡꯖꯣꯝ ꯗꯦ 23 ꯑꯦꯄ꯭ꯔꯤꯜꯗ ꯄꯥꯂꯟ ꯇꯧꯅꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯊꯥꯡꯁꯥꯡ 3 ꯌꯨꯡꯕ ꯖꯒꯥꯗꯨꯅꯤ. ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯅꯛꯅꯔꯦ. ꯑꯗꯨꯒ ꯁꯤꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡꯁꯦ ꯃꯅꯤꯈꯣꯝꯕ, ꯋꯥꯔꯛꯄꯝ ꯌꯥꯝ ꯐꯖꯩ ꯂꯝꯁꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ. ꯑꯩ ꯐꯖꯕꯁꯤ ꯃꯌꯥꯝꯒ ꯑꯗꯨꯃꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯎꯠꯊꯣꯛꯆꯔꯛꯄꯅꯦ. ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯌꯥ ꯊꯣꯛꯆꯣꯝ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯁꯥꯔ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ. ꯌꯥꯝ ꯐꯖꯩ. ꯑꯀꯣꯏꯕꯒꯤ ꯆꯤꯡ ꯉꯥꯛꯇꯅꯤ. ꯑꯩ ꯉꯁꯥꯏꯗꯩ ꯆꯦꯜꯂꯛꯄꯅꯦ. ꯑꯩꯅ ꯎꯠꯊꯣꯛꯆꯔꯤꯁꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯒꯤ ꯁꯥꯏꯠꯅꯤ ꯁꯣꯝꯁꯤꯅ. ꯑꯗꯨꯒ ꯁꯤꯗꯤ ꯈꯤꯇꯪ ꯂꯩꯊꯣꯛꯆꯔꯛꯏꯕꯁꯤꯅ ꯋꯥꯡꯖꯤꯡꯒꯤ ꯂꯝꯅꯤ. ꯑꯗꯨꯒ ꯁꯣꯝꯗꯤ ꯈꯔ ꯍꯥꯏꯗꯣꯛꯆꯔꯒ ꯁꯤꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯊꯣꯛꯆꯔꯤꯕ ꯈꯣꯡꯖꯣꯝ ꯗꯦ ꯇꯧꯅꯔꯤꯕ ꯄꯥꯎꯅꯥꯒꯤ ꯃꯣꯡꯐꯝ ꯂꯩꯔꯤꯕ ꯖꯒꯥꯗꯨꯅꯤ. ꯈꯔ ꯂꯥꯞꯅ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯥꯡ 3 ꯁꯣꯠ 3 ꯌꯨꯡꯉꯤꯕꯁꯦ ꯖꯒꯥꯁꯦ. ꯑꯣꯀꯦ. ꯑꯗꯨꯅ ꯉꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ. ꯃꯅꯤꯈꯣꯝꯕ, ꯕ꯭ꯔꯣ ꯀꯅꯥ ꯆꯠꯂꯤꯅꯣ? ꯑꯩ ꯏꯊꯟꯇ ꯆꯠꯄꯅꯦ. ꯈꯔꯗꯤ ꯂꯥꯞꯄꯦꯅ ꯂꯥꯛꯏꯁꯦ. ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯄꯅꯦ. ꯑꯗꯨꯕꯨ ꯈꯣꯡꯅ ꯂꯥꯛꯄꯒꯤ ꯂꯥꯞꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯅ ꯈꯣꯡꯖꯣꯝꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯍꯦꯗ ꯀ꯭ꯋꯥꯇꯔ. ꯁꯤꯗ ꯃꯥꯡꯗ ꯎꯔꯤꯕꯁꯤꯅ. ꯑꯣꯀꯦ. ꯄ꯭ꯔꯚꯥꯀꯔꯟ ꯍꯨꯏꯗ꯭ꯔꯣꯝ, ꯋꯦꯗꯔꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯕ꯭ꯔꯣ? ꯋꯦꯗꯔ ꯅꯨꯡꯉꯥꯏ. ꯉꯁꯥꯏ ꯅꯣꯡ ꯈꯔ ꯇꯥꯔꯝꯃꯤ. ꯅꯣꯡ ꯈꯔ ꯆꯨꯔꯝꯃꯤ. ꯅꯣꯡ ꯍꯥꯡꯉ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯊꯣꯛꯆꯔꯛꯏꯕꯁꯦ. ꯂꯝꯕꯤꯁꯨ ꯈꯔ ꯁꯨꯝ ꯆꯣꯠꯂꯤ ꯍꯧꯖꯤꯛ ꯊꯣꯛꯆꯔꯤꯁꯦ. ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯤꯁꯤꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯖꯅꯤꯡꯕ ꯖꯒꯥ ꯈꯔ ꯌꯧꯔꯛꯄꯒꯤꯅꯤ. ꯑꯩ ꯑꯃꯨꯛꯇ ꯎꯠꯊꯣꯛꯆꯔꯛꯀꯦ. ꯁꯤ ꯋꯥꯛꯀꯤꯡ ꯆꯠꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯖꯒꯥꯅꯤ. ꯍꯩꯔꯣꯛ ꯋꯥꯡꯖꯤꯡ ꯑꯦꯟ ꯈꯣꯡꯖꯣꯝ ꯑꯦꯟ ꯑꯣꯜꯁꯣ ꯅꯥꯏꯕꯔꯤꯡ ꯂꯣꯀꯦꯂꯤꯇꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯃꯐꯝꯁꯤꯗ ꯋꯥꯛꯀꯤꯡ ꯆꯠꯂꯒ ꯃꯥꯏꯀꯩꯗ ꯂꯥꯛꯑꯒ ꯂꯣꯏꯅ ꯊꯨꯡꯉꯕ ꯃꯐꯝ ꯍꯥꯏꯕ ꯇꯥꯔꯦ. ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯅꯛꯅ ꯈꯣꯡꯖꯣꯝꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯂꯩꯔꯦ. ꯍꯥꯏꯕꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗ ꯀ꯭ꯋꯥꯇꯔꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ. ꯌꯥꯝ ꯆꯥꯎꯕ ꯖꯒꯥꯅꯤ. ꯑꯗꯣ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯃꯥꯡꯗ ꯎꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯆꯔꯤꯁꯤ ꯌꯦꯡꯕꯤꯌꯣ. ꯈꯣꯡꯖꯣꯝ ꯗꯦ ꯄꯥꯂꯟ ꯇꯧꯐꯝ ꯌꯥꯝ ꯅꯛꯅ ꯎꯔꯦ. ꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯛꯀꯤꯡ ꯆꯠꯅꯐꯝꯁꯤꯗ ꯋꯥꯛꯀꯤꯡ ꯆꯠꯅꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥलिꯇꯤ ꯖꯒꯥꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥलिꯇꯤꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯈꯣꯝꯗꯣꯛꯄꯤꯔꯒ ꯏꯁꯄꯤꯁꯦꯜꯂꯤ ꯃꯁꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯒꯤ ꯂꯧꯈꯠꯄꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯁꯤꯗ ꯂꯝꯕꯤꯁꯤꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯛꯀꯤꯡ ꯆꯠꯐꯝ ꯃꯌꯥꯝꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤ ꯈꯖꯤꯛꯇꯪ ꯃꯅꯨꯡ ꯏꯟꯁꯤꯟꯅ ꯍꯩꯗꯣꯛꯄꯤꯔꯒꯗꯤ ꯈꯔꯁꯨ ꯐꯒꯗꯕ, ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯆꯠꯐꯝ ꯂꯝꯕꯤꯁꯤꯃꯛꯇꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯁꯤ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯄꯦꯟꯖꯗꯕ ꯈꯔꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯎꯠꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯂꯥꯏꯞ ꯑꯣꯏꯅ ꯎꯠꯊꯣꯛꯆꯕꯅꯦ꯫ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯃꯒꯗꯤ ꯀꯥ ꯍꯦꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯥꯟꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯥꯏꯞ ꯑꯣꯏꯅ ꯑꯗꯨꯃꯛ ꯑꯩ ꯃꯌꯥꯝꯗ ꯎꯠꯊꯣꯛꯆꯕꯅꯦ꯫ ꯁꯤ ꯃꯌꯥꯝꯒꯤ ꯍꯥꯏꯔꯤꯕ ꯈꯣꯡꯖꯣꯝ ꯋꯥꯡꯖꯤꯡ ꯍꯩꯔꯣꯛ ꯃꯌꯥꯝꯁꯤꯒꯤ ꯋꯥꯛꯀꯤꯡ ꯆꯠꯅꯐꯝꯅꯤ꯫ ꯑꯗꯣ ꯁꯤꯒꯤ ꯃꯈꯥꯗ ꯍꯩꯗꯣꯛꯐꯝꯁꯨ ꯂꯩꯕ ꯃꯥꯜꯂꯦ꯫ ꯁꯤ ꯌꯧꯅꯕ ꯍꯩꯗꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯣ ꯂꯝꯕꯤꯁꯤ ꯌꯧꯅ ꯍꯩꯗꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯅ ꯋꯥꯛꯀꯤꯡ ꯆꯠꯅꯔꯤꯕꯁꯤꯡꯁꯦ ꯌꯥꯝꯅ ꯃꯌꯥꯝꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯑꯣꯏꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯅ ꯁꯦꯡꯅ ꯁꯤ ꯁꯣꯝꯗ ꯈꯣꯡꯖꯣꯝ ꯆꯠꯐꯝ ꯂꯩꯔꯦ꯫ ꯁꯤ ꯂꯝꯕꯤꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯂꯝꯕꯤꯁꯤꯡꯁꯦ ꯐꯠꯇ ꯍꯥꯎꯊꯤ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯦ꯫ ꯑꯥꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅꯦ, ꯑꯗꯨꯕꯨ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯈꯣꯡꯖꯣꯝ ꯑꯁꯥꯝ ꯔꯥꯏꯐꯜ ꯖꯒꯥ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯗ ꯈꯔ ꯄꯔꯦꯡꯁꯤꯃꯛꯇꯗ ꯂꯩꯔꯦ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯄꯥꯂꯟ ꯇꯧꯐꯝ꯫ ꯁꯤꯗ ꯆꯠꯐꯝꯁꯤꯗ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯗꯣꯛꯅꯔꯤꯕꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯦꯅꯤꯋꯦ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣꯅꯦ, ꯁꯤꯅ ꯑꯩꯒꯤ ꯄꯦꯟꯗꯕꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯖꯤꯛꯇꯪ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯊꯝꯖꯕꯅꯤ꯫ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩ ꯂꯥꯏꯐꯁꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯧꯖꯔꯣꯏ, ꯑꯗꯨꯒ ꯆꯠꯅ ꯃꯌꯥꯝꯒꯤ ꯋꯥꯍꯪꯁꯨ ꯑꯗꯨꯃꯛ ꯍꯪꯕꯤꯔꯛꯑꯣ꯫ ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯂꯥꯏꯚ ꯊꯥꯖꯔꯣꯏ꯫ ꯑꯗꯨꯅ ꯊꯝꯖꯅꯤꯡꯉꯤꯕ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯣ, ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯨ ꯅꯣꯡ ꯈꯔ ꯆꯨꯈꯤꯕꯗꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯆꯤꯟꯅꯔꯒ ꯂꯧꯍꯣꯟ ꯍꯨꯟꯅꯗꯨꯅ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯅꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯌꯦꯛꯃꯛꯀꯤꯗꯤ ꯇꯥꯏꯃꯤꯡꯁꯦ ꯏꯁꯤꯡ ꯂꯥꯛꯑꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯁꯤ ꯐꯖꯅ ꯂꯧ ꯊꯥꯅꯔꯕ, ꯂꯧ ꯄꯥꯟꯅꯕ ꯌꯥꯕ ꯃꯇꯝ ꯑꯃ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯚꯟ ꯀꯣꯚꯤꯗ-19ꯒꯤ ꯇꯝꯊꯤꯔꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠꯅꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯦ꯫ ꯄ꯭ꯂꯁ ꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯋꯦꯗꯔꯒꯤ ꯃꯣꯟꯁꯨꯟꯒꯤ ꯐꯤꯕꯝꯁꯤꯁꯨ ꯁꯤꯅꯁꯨ ꯆꯍꯤꯁꯤꯗ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯄꯤꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯔꯥꯡꯅꯕ ꯂꯩ꯫ ꯃꯁꯤꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝꯗꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯀꯨꯝꯁꯤ ꯆꯍꯤꯁꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯑꯃꯒꯤ ꯀꯨꯝꯒꯤ ꯑꯣꯏꯕ ꯂꯥꯏ ꯍꯔꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯅꯔꯤꯕ꯫ ꯂꯥꯏ ꯍꯔꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯝꯗꯨꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯂꯝꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯂꯥꯏ ꯍꯔꯥꯎꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯍꯔꯥꯎꯅꯕꯁꯨ ꯇꯝꯊꯤꯔꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠꯁꯤꯅ ꯇꯧꯕ ꯌꯥꯗ꯭ꯔꯦ, ꯃꯌꯥꯝ ꯄꯨꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ꯫ ꯃꯦꯂꯤꯁꯥ, ꯋꯥꯎ, ꯑꯣꯀꯦ, ꯚꯦꯔꯤ ꯅꯥꯏꯁ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯑꯩ ꯋꯥꯛꯀꯤꯡ ꯊꯣꯛꯆꯔꯛꯄꯅꯦ, ꯋꯥꯛꯀꯤꯡ ꯍꯧꯖꯤꯛꯇ ꯍꯟꯖꯔꯦ꯫ ꯑꯗꯨꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯀꯦ, ꯑꯩ ꯑꯃꯨꯛ ꯎꯠꯊꯣꯛꯆꯔꯛꯀꯦ꯫ ꯑꯣꯀꯦ, ꯋꯥꯏ꯫ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯝꯒꯤ ꯈꯨꯟꯖꯥꯎꯅꯕ ꯂꯩꯆꯥꯎꯅꯕ ꯍꯥꯏꯗꯨꯅ ꯕ꯭ꯔꯣ ꯀꯔꯤ ꯂꯝꯗꯅꯣ, ꯀꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯇꯣꯝꯊꯤꯟ? ꯀꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯇꯣꯝꯊꯤꯟ? ꯕ꯭ꯔꯣ ꯑꯩꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯖꯒꯥꯁꯤꯗꯤ ꯕꯣꯔꯗꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯈꯣꯡꯖꯣꯝꯒꯤ ꯋꯥꯡꯖꯤꯡꯒꯤ ꯍꯩꯔꯣꯛ ꯕꯣꯔꯗꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯖꯒꯥꯁꯤꯗꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅ ꯄꯨꯟꯐꯝ ꯖꯒꯥ ꯂꯝꯕꯤꯗꯅꯤ ꯑꯩ ꯋꯥꯛꯀꯤꯡ ꯂꯥꯛꯆꯕꯅꯦ꯫ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯁꯤꯡꯁꯤꯗꯃꯛ ꯑꯩ ꯎꯍꯟꯖꯅꯤꯡꯗꯅ ꯂꯥꯏꯚꯁꯨ ꯊꯥꯖꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯦ
ꯑꯗꯣꯝꯒꯤ ꯁꯥꯏꯠꯁꯤꯡꯗꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯅꯔꯤꯕꯒꯦ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯠꯇꯅ ꯄꯤꯀꯦꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯗ ꯑꯗꯨꯃꯛ ꯈꯪꯍꯟꯖꯅꯤꯡꯗꯨꯅ ꯎꯠꯊꯣꯛꯆꯔꯛꯄꯅꯤ ꯃꯍꯧꯁꯥꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ ꯐꯤꯕꯝꯁꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ ꯐꯧꯁꯤꯡꯁꯦ ꯑꯣꯀꯦ ꯃꯤꯂꯟ ꯁꯒꯣꯜꯁꯦꯝ ꯑꯣꯀꯦ ꯐꯧꯁꯦ ꯊꯥꯗꯤ ꯊꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯧ ꯍꯨꯟꯅꯈꯤꯕ ꯈꯔꯁꯤꯡꯗꯗꯤ ꯑꯗꯨꯒ ꯂꯤꯡꯈꯤꯕ ꯖꯒꯥꯁꯨ ꯌꯥꯎꯔꯦ ꯂꯤꯡꯈꯤꯕ ꯖꯒꯥꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯅ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯎꯕꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯦ ꯑꯗꯨꯅꯤ ꯑꯩ ꯏꯕꯦ ꯌꯥꯏꯃ ꯋꯥꯔꯛꯐꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯃꯦꯁꯦꯖ ꯋꯥꯛꯀꯤꯡ ꯆꯠꯅꯔꯤꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯖꯒꯥꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯟꯅꯗꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯋꯥꯐꯝꯁꯤꯡꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯌꯥꯝ ꯈꯪꯅ ꯍꯩꯔꯨꯕꯩ ꯅꯠꯇꯦ ꯊꯝꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯐꯅꯕꯒꯤꯗꯃꯛꯇ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯛꯀꯤꯡ ꯆꯠꯅꯔꯤꯕꯅꯤ ꯋꯥꯛꯀꯤꯡ ꯆꯠꯂꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯐꯠꯇꯕ ꯍꯥꯎꯗꯤ ꯍꯨꯟꯗꯣꯛꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯗꯦꯟ ꯑꯃꯅ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯈꯨꯟꯖꯥꯎꯅꯕ ꯂꯩꯆꯥꯎꯅꯕ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯀꯨꯝꯁꯤꯗꯤ ꯀꯔꯤ ꯊꯣꯛꯑꯒꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯏꯁꯣꯔꯗꯤ ꯈꯨꯔꯨꯝꯕ ꯂꯦꯞꯄ ꯌꯥꯗꯦ ꯏꯁꯣꯔ ꯈꯨꯔꯨꯝꯃꯒ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯤꯂꯟ ꯁꯒꯣꯜꯁꯦꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯏꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯕ ꯑꯗꯨꯅ ꯊꯥꯎ ꯅꯣꯡꯗꯨ ꯆꯥꯕ ꯌꯥꯗꯗꯅ ꯌꯥꯝ ꯆꯝꯅ ꯍꯋꯥꯏ ꯃꯨꯛꯇꯣ ꯇꯧꯔꯒ ꯆꯥꯖꯔꯦ ꯑꯣꯀꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯆꯠꯅ ꯃꯌꯥꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯒꯦ ꯉꯁꯤꯗꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄ ꯌꯥꯔꯒꯅꯤ ꯑꯩ ꯄꯥꯎꯈꯨꯝ ꯈꯨꯝꯖꯒꯦ ꯗꯦꯟ ꯒꯥꯔꯤ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯊꯥꯕꯁꯦ ꯑꯩꯈꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯌꯥꯝꯕꯅ ꯅꯨꯃꯤꯗꯥꯡꯒꯨꯝꯕ ꯗꯦꯟ ꯑꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯒꯨꯝꯕꯁꯦ ꯌꯥꯝ ꯊꯥꯅꯕꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯐꯖꯕ ꯄ꯭ꯔꯀꯤꯇꯤꯒꯤ ꯅꯦꯆꯔꯒꯤ ꯐꯖꯕ ꯃꯌꯥꯝꯁꯤꯡ ꯑꯃꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯕ ꯄꯥꯝꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯅ ꯅꯝꯖꯕꯅꯤ ꯑꯣꯀꯦ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯑꯩ ꯉꯥꯛꯇꯪ ꯄꯟꯖꯒꯦ ꯑꯣꯀꯦ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯔꯦ ꯋꯥꯛꯀꯤꯡ ꯆꯠꯂꯛꯄꯅꯤ ꯉꯁꯥꯏ ꯕ꯭ꯔꯣ ꯏꯁꯤꯡꯗꯤ ꯐꯖꯅ ꯐꯪꯕ꯭ꯔꯣ ꯏꯁꯤꯡ ꯐꯪꯗꯦ ꯏꯁꯤꯡ ꯌꯥꯝ ꯀꯪꯉꯤꯗꯣ ꯑꯩ ꯎꯠꯊꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯥꯝ ꯀꯪꯅꯔꯤ ꯏꯁꯤꯡ ꯄꯨꯡꯀꯪ ꯀꯪꯅ ꯂꯩꯅꯔꯦ ꯏꯁꯤꯡ ꯉꯥꯏꯅꯔꯤ ꯅꯣꯡ ꯇꯥꯔꯦ ꯅꯣꯡ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯁꯨ ꯅꯣꯡ ꯇꯥꯔꯝꯕꯅꯤ ꯅꯣꯡ ꯇꯥꯔꯝꯕꯗꯨ ꯌꯥꯝ ꯀꯨꯏꯅ ꯇꯥꯕ ꯅꯠꯇꯦ ꯆꯨꯞꯁꯤꯟꯈꯤꯕꯅ ꯍꯥꯜꯂꯦ ꯂꯝꯕꯤ ꯐꯥꯎꯗ ꯍꯦꯛꯇ ꯀꯪꯈꯤꯕꯅ ꯍꯥꯜꯂꯦ ꯇꯣ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯐꯥꯎꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯣ ꯂꯝꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯇꯧꯅꯔꯤꯕꯁꯤꯡꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯟꯖꯥꯎꯅꯕ ꯂꯩꯆꯥꯎꯅꯕ ꯍꯥꯏꯗꯨꯅ ꯆꯍꯤꯗꯨꯒꯤ ꯋꯥꯗ ꯄꯥꯗꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯑꯋꯥ ꯑꯅꯥ ꯀꯌꯥꯗꯒꯤ ꯀꯣꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕ ꯀꯌꯥꯁꯤ ꯇꯧꯅꯕꯅꯤ ꯑꯗꯨꯕꯨ ꯃꯦꯁꯦꯖ ꯑꯃ ꯄꯥꯖꯒꯦ ꯔꯣꯁꯟ ꯃꯉꯥꯡ ꯕ꯭ꯔꯣ ꯃꯩꯇꯩ ꯑꯦꯠꯁ ꯑꯃꯗꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯒꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯔꯛꯑꯣ ꯑꯣꯀꯦ ꯑꯩ ꯕ꯭ꯂꯣꯛꯇꯤ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯇꯦꯟꯇꯛꯅ ꯍꯥꯏꯖꯒꯦ ꯑꯩ ꯕ꯭ꯂꯣꯛꯇꯤ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯌꯦꯡꯕꯤꯌꯣ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯗ ꯍꯥꯞꯆꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯑꯌꯨꯛꯇ ꯑꯩ ꯍꯥꯟꯅ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯆꯥꯝꯗ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯨꯜꯁꯤ ꯊꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯥꯏꯔꯦꯟ ꯊꯥꯏ ꯇꯥꯏꯔꯦꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯁꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯁꯁꯤꯡꯁꯤꯕꯨ ꯏꯟꯊꯣꯛꯄ ꯉꯝꯕ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯄꯨꯡꯐꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯩꯈꯣꯏ ꯐꯠꯇ ꯍꯥꯎꯊꯤ ꯃꯍꯤꯛ ꯃꯅꯥꯏꯁꯤꯡꯁꯤꯗꯤ ꯏꯟꯊꯣꯛꯄ ꯉꯝꯕ ꯈꯔ ꯌꯥꯎꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯚꯟ ꯃꯤ ꯂꯩꯇꯕ ꯁꯪꯁꯀꯥꯔ ꯌꯥꯎꯔꯕ ꯃꯇꯝ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯅꯠꯇ꯭ꯔꯒ ꯇꯨꯜꯁꯤ ꯆꯥꯏꯅꯔꯤꯕꯁꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯑꯦꯟꯇꯤꯚꯥꯏꯔꯦꯜꯒꯤ ꯄꯣꯠꯁꯛ ꯈꯔ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯊꯝꯅꯕꯅꯦ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯍꯧꯒꯠꯂꯛꯑꯒ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯅꯩ ꯇꯨꯜꯁꯤꯕꯣꯡꯗ ꯂꯥꯏ ꯈꯨꯔꯨꯝꯅꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯨꯜꯁꯤꯁꯦ ꯑꯣꯛꯁꯤꯖꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯎꯕ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯝꯕꯤ ꯑꯃꯈꯛꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ
ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯝꯕꯔ 1 ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯑꯣꯛꯁꯤꯖꯦꯟ ꯂꯧꯅꯕꯒꯤꯗꯃꯛꯇ ꯇꯨꯜꯁꯤꯗ ꯈꯨꯔꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯨ ꯌꯥꯏ ꯗꯦꯟ ꯑꯗꯨꯒ ꯂꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯈꯨꯔꯨꯝꯕꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗꯨꯛ ꯀꯠꯄꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯃꯤꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯗꯨꯛ ꯊꯥꯔꯒ ꯏꯟꯊꯣꯛꯄꯅꯤ ꯂꯥꯞꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯥꯖꯅꯕꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯥꯖꯅꯕꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯗꯥꯎ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯏꯃꯨꯡꯁꯤꯗ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯊꯝꯅꯕꯅꯦ ꯑꯗꯨꯒ ꯃꯍꯤꯛ ꯃꯇꯥꯏꯁꯨ ꯏꯟꯊꯣꯛꯈꯤꯅꯕ ꯗꯨꯛ ꯃꯅꯝꯁꯤꯡꯁꯤꯅ ꯃꯍꯤꯛ ꯃꯇꯥꯏ ꯏꯟꯊꯣꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤꯁꯨ ꯌꯥꯝ ꯂꯩ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯒꯧꯔꯤꯌꯥ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯅ ꯊꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯂꯨꯋꯥꯡ ꯒꯨꯔꯨ ꯃꯉꯥꯡ ꯒꯨꯔꯨ ꯍꯥꯏꯗꯅ ꯑꯅꯤꯁꯤ ꯑꯅꯤ ꯊꯣꯛꯅ ꯃꯥꯒꯤ ꯄꯨꯡꯁꯤꯡ ꯑꯌꯨꯛꯇ ꯄꯨꯡ 10:30 ꯐꯥꯎꯕ ꯃꯅꯨꯡꯗ ꯀꯠꯄ ꯌꯥꯕ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯗ ꯀꯠꯄ ꯌꯥꯕꯒꯤ ꯃꯇꯝ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯧꯔꯤꯌꯥ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤꯅ ꯑꯃꯨꯛ ꯇ꯭ꯔꯤꯁꯟꯙ꯭ꯌꯥ ꯍꯥꯏꯗꯅ ꯑꯌꯨꯛꯀꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯕ꯭ꯔꯍ꯭ꯃ ꯑꯃꯗꯤ ꯀꯔꯤ ꯀꯥꯎꯔꯦ ꯑꯍꯨꯝ ꯂꯩꯕꯅꯦ ꯁꯨꯃꯥꯏꯅ ꯁꯤꯗ ꯀꯠꯄꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯍ꯭ꯃ ꯕꯤꯁꯅꯨ ꯑꯦꯟ ꯃꯍꯦꯁꯣꯔ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯍꯨꯝꯁꯤꯗ ꯀꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯁꯨ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯗꯨꯛ ꯀꯠꯂꯒ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯊꯣꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯁꯁꯤꯡꯁꯦ ꯂꯩꯕ ꯉꯝꯗꯦ ꯅꯨꯡꯁꯥꯅ ꯍꯥꯠꯇꯣꯛꯄ ꯉꯝꯃꯦ ꯍꯥꯠꯇꯣꯛꯄ ꯅꯠꯇ꯭ꯔꯁꯨ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯕ ꯉꯝꯃꯦ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯚꯥꯏꯔꯁꯁꯤꯡꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯨꯛ ꯊꯥꯔꯒ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯊꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯕꯤꯔꯝꯕꯁꯨ ꯌꯥꯎꯏ ꯃꯁꯤꯅꯦ ꯇꯦꯟꯇꯛꯄ ꯑꯗꯨꯒ ꯐꯨꯜ ꯚꯔꯖꯟ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯑꯗꯨꯗ ꯌꯦꯡꯕꯤꯔꯣ ꯆꯠꯅ ꯍꯥꯏꯕꯅꯤꯅ ꯀꯌꯥ ꯐꯖꯗꯕ ꯈꯔꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯦꯅꯤꯋꯦ ꯑꯩ ꯔꯣꯁꯟ ꯃꯉꯥꯡꯒꯤ ꯔꯤꯄ꯭ꯂꯥꯏꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯤꯖꯕꯁꯤꯀꯣ ꯑꯗꯨꯅ ꯑꯩ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯨ ꯑꯃꯨꯛ ꯌꯦꯡꯍꯟꯖꯔꯛꯀꯦ ꯐꯥꯗ ꯏꯁꯩꯁꯨ ꯈꯔ ꯁꯛꯀꯦꯗꯤ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯔꯣꯁꯟ ꯃꯉꯥꯡ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯑꯣꯀꯦ ꯔꯣꯁꯟ ꯃꯉꯥꯡ ꯐꯣꯔ ꯃꯣꯔ ꯗꯤꯇꯦꯜ ꯑꯩꯒꯤ ꯋꯥꯆꯞꯇꯁꯨ ꯑꯗꯨꯃꯛ ꯇꯥꯟꯅꯁꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯨꯁꯨ ꯌꯨꯝꯕꯥꯜ ꯂꯝꯖꯤꯡꯒꯤ ꯕ꯭ꯂꯣꯛꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯆꯥꯎꯔꯥꯛꯄ ꯈꯔꯅꯦ ꯇꯦꯟꯇꯛꯄꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕꯁꯤꯅ ꯂꯣꯏꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯋꯥꯠꯂꯤꯕꯅꯦ ꯍꯥꯏꯍꯧꯗꯕꯁꯨ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯂꯩꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯈꯣꯡꯁꯤ ꯏꯁꯤꯡ ꯈꯔ ꯂꯥꯛꯑꯦ ꯈꯣꯡꯁꯤ ꯏꯁꯤꯡ ꯈꯔ ꯂꯥꯛꯄꯁꯤꯅ ꯂꯧꯃꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯈꯔ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯏꯁꯤꯡꯁꯤꯅꯗꯤ ꯃꯌꯥꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯤꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯣꯀꯦ ꯔꯣꯁꯟ ꯍꯣꯏ ꯕ꯭ꯔꯣ ꯑꯣꯀꯦ ꯋꯥꯏ ꯋꯥꯛꯀꯤꯡ ꯈꯔ ꯆꯠꯄꯁꯤꯅ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯅꯤꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯇꯧꯅꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯐꯖꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯜꯂꯤ ꯂꯧꯁꯪ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕ ꯃꯥꯜꯂꯤ ꯃꯁꯤ ꯏꯪꯈꯣꯜꯒ ꯀꯣꯏꯗꯅ ꯌꯥꯝ ꯐꯥꯝꯒ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯃꯛꯇꯤ ꯅꯠꯇꯦ ꯃꯥꯒꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯒ ꯀꯩꯒ ꯌꯣꯛꯇꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯐꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯣꯏꯁꯦ ꯑꯗꯨꯒ ꯂꯧꯕꯨꯛꯁꯦ ꯄꯨꯡꯀꯪ ꯀꯪꯉꯦ ꯂꯧꯕꯨꯛꯁꯤ ꯑꯗꯨꯅ ꯁꯨꯡꯉꯩꯒꯤ ꯇꯥꯏꯃꯤꯡ ꯗꯦꯟ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤꯁꯨ ꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯆꯤꯡꯌꯥ ꯇꯝꯌꯥ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯋꯥꯈꯜꯁꯤ ꯌꯥꯝ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯇꯤꯌꯥꯒꯤ ꯌꯥꯝ ꯐꯖꯕ ꯂꯩꯔꯤꯁꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯁꯤ ꯅꯨꯃꯤꯠ ꯆꯪꯉꯝꯗꯥꯏꯒꯤ ꯅꯣꯡꯅ ꯈꯟꯕ ꯃꯐꯝꯁꯦ ꯑꯣꯀꯦ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯄꯁꯨ ꯌꯥꯒꯅꯤ ꯑꯈꯪꯕ ꯃꯈꯩꯗꯤ ꯑꯩ ꯃꯌꯥꯝꯒ ꯂꯥꯏꯚ ꯇꯧꯔꯤꯉꯩꯁꯤꯗ ꯑꯗꯨꯃꯛ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤ
피지새 콤젤로 사나비 ꯑꯉꯧꯕ ꯃꯥꯜꯂ ꯑꯁ ꯋꯥꯕꯅꯤꯅꯦ ꯌꯥꯗꯦ ꯄꯨꯡꯐꯝꯁꯤꯗ ꯂꯥꯏꯚ ꯊꯥꯖꯕꯗ ꯌꯦꯡꯕꯤꯔꯤꯕ ꯂꯥꯛꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯄꯤꯀꯦ ꯆꯦꯅꯦꯜꯒꯤꯅ ꯅꯝꯈꯠꯇꯨꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯖꯈꯤꯒꯅꯤ ꯄꯤꯀꯦ ꯆꯦꯅꯦꯜꯅ ꯂꯩꯖꯔꯤꯕꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯖꯔꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯡꯗꯣꯛꯆꯔꯛꯄ ꯄꯤꯀꯦ ꯆꯦꯅꯦꯜꯅꯤ ꯑꯗꯨꯅ ꯀꯌꯥꯝ ꯁꯥꯡꯒꯦ ꯇꯥꯃꯣ ꯕꯤꯅꯣꯏ ꯁꯒꯣꯜꯁꯦꯝ ꯂꯝꯕꯤ खर सांगे हैरोक लापने वांजिंग लंबी हैरोक वांजिंग लोनब लंबी से लापना खोजोम फाव चलुबने सोम मफम से यौरग लापने हजिक खर हल्लपसी खर तम तम चले हारेको नंबु नुंसिरुबा अहिगी इरान ओइरे नंबु पामजरुबा अहिगी इरान ओइरे नंबु नुंसिरुबा अहिगी इरान ओइरे नंबु पामजरुबा अहिगी इरान ओइरे नंबु नुंसिरुबा नंबु नुंसिरुबा नंबु पामजरुबा अहिगी इरान ओइरे नंबु नुंसिरुबा अहिगी इरान ओइरे वाह पूर्णिमा की थाजसे उरुरागा निंगसिंग लकले ना होनाना नुमिदांगदा नुक्ति नुमित खुदिंगी लाइव थाजरमबने नुक्ति नुमित खुदिंगी थादरे मतम अमदि थारमे अदुबो अयाम मतमदा नुमिदांगदा लाइव थाजरमे अय सामकसे देन अदुगा हुजिकना साकी अचिनबा कयाना अमदि अदो सुमाइना वाकिंग चना चना मयामगा ngakhtang unabagi tanda lawjabasisu yam nungaijai mayamde kari phawbibage सुमाइना अकोइबगी संगमान लरिबा फजरबा चिंया तमया कया सिंह यंगमिनबा मसिसु चैनल असि हांगुकसरबगी मयामगा ngak पोथामिनबा याबगी लंबीदु लैब्रा ओइब्रा हाइबगी वखलोंदा लाइव सि थमजबने याम कुइनेदि थाजरोय सुम लाइव तौनु तौनु चलगदी खरा मीरक योबु जगह मीरक चत मी याम चतपु जगह द ओरगदी अंगाव बोइनसु याय मरम अदुना सादि लोय चोले ngak yengbiramba amadi husik yengbiriba खुदिमक ओंखलेदना थागजरे दो क्वेश्चन दि हंग हंगबा याम वाले हनमरा इन लाइव खर तौजगिबा मयाम याम इंटरेस्टिंग ओइबा टॉपिक खर दि लखसकिबने अदुगा मखन 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 मथेनगी प्रोग्राम कया मा जम हापचरखिगे चैनल सिना अबिसना सनु हाय ब्रो ओके हाय हाय आई वॉकिंग चली फजरबा मफम कया सिदा वॉकिंग चली सिगी ओके याम फजबा मफमनी स्वाइददी इसिंग फंग जगह लौ लिंगनाबो यावरे लौ थानाबो यावरे कई लमनो कका रिमा गुरुमयम हैरोकने लेकाइदगी थोलागा खर चथोगा लैबा मयामगी वाकिंग चनफम जगहने हैरोक वांजिंग अमदि खोंजोम गी ताइनाफम मफम दुने सिदा नक नक ना तो आदा याम पिकनदी उरनी आई जुम इन के जुम तोबा यारे सिदा उरिबा मफम से खोंजोम दे तोबा मफम दुनी खोंजोम दे तोबा मफम दुनी ओके अदुना
ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯛꯀꯤꯡ ꯉꯥꯡ ꯊꯣꯔꯛꯄꯁꯤꯁꯨ ꯂꯧꯍꯣꯟ ꯌꯥꯝ ꯆꯥꯎꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯂꯧꯍꯣꯟ ꯆꯥꯎꯔꯦ ꯍꯥꯏꯗꯨꯅ ꯊꯥꯐꯝꯁꯤꯅꯗꯤ ꯏꯁꯤꯡ ꯀꯪꯅ ꯂꯩꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯌꯥꯝ ꯉꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯖꯔꯒꯁꯨ ꯑꯗꯨꯒ ꯇꯥꯏꯅꯕ ꯂꯝꯕꯤꯒꯤ ꯇꯥꯏꯅꯕ ꯖꯒꯥꯁꯤꯡꯁꯤꯗꯗꯤ ꯂꯤꯡꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯦ ꯃꯈꯣꯏꯒꯤꯁꯤ ꯑꯗꯨꯒꯤ ꯂꯧꯍꯣꯟ ꯌꯥꯝ ꯐꯖꯅ ꯍꯨꯟꯅꯔꯤ ꯌꯥꯝꯅ ꯍꯨꯟꯅꯔꯤ ꯕ꯭ꯔꯣ ꯑꯣꯀꯦ ꯁꯤ ꯍꯩꯔꯣꯛ ꯋꯥꯡꯖꯤꯡ ꯂꯣꯟꯅꯐꯝ ꯖꯒꯥꯗ ꯈꯣꯡꯅꯥꯡ ꯃꯆꯥ ꯍꯥꯏꯗꯨꯅ ꯈꯪꯅꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯣꯡꯅꯥꯡꯆꯥ ꯍꯥꯏꯗꯨꯅ ꯇꯧꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯔꯦ ꯃꯌꯥꯝꯒꯤ ꯄꯣꯊꯥꯅꯐꯝꯅꯤ ꯁꯤꯁꯨ ꯑꯣꯀꯦ ꯍꯥꯏ ꯈꯔ ꯋꯥꯔꯦ ꯋꯥꯛꯀꯤꯡꯁꯦ ꯉꯁꯥꯏ ꯂꯥꯛꯄꯗꯤ ꯆꯦꯜꯂꯒ ꯌꯥꯝ ꯊꯨꯅ ꯂꯥꯛꯄꯅꯤꯅ ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯁꯦꯝꯗꯣꯛꯆꯒꯦ